ꯑꯍꯥꯟꯕꯗ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯅꯩꯅꯗ꯭ꯔꯤꯉꯩꯗꯀꯣ ꯀꯣꯕ꯭ꯔꯥꯁꯦ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯁꯦꯝꯈꯤꯕꯅꯣꯗꯣ ꯍꯥꯟꯅ ꯐꯖꯅ ꯈꯤꯇꯪ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯀꯣꯕ꯭ꯔꯥꯁꯦ 2009ꯗ ꯂꯤꯡꯈꯠꯈꯤꯕꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯁꯨ ꯇꯧꯅꯕꯁꯤꯗꯤ 2004 5 2008 ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ 4ꯗ ꯑꯃ ꯇꯧꯔꯕ ꯑꯗꯨꯒ 5 6 7 8 ꯁ꯭ꯋꯥꯏꯗ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯌꯥꯎꯈꯤꯕꯁꯦ ꯑꯗꯨꯗꯅꯦ ꯀꯣꯕ꯭ꯔꯥꯁꯦ 9ꯗ ꯂꯤꯡꯈꯠꯄꯅꯤ 9ꯗ ꯂꯤꯡꯈꯠꯄꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯟꯚꯦꯟꯁꯅꯦꯜ ꯄꯨꯂꯤꯁꯁꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯄꯨꯂꯤꯁ ꯐꯣꯔꯁ ꯂꯩꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯇ꯭ꯔꯦꯅꯤꯡꯁꯦ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯅꯣꯔꯃꯦꯜ ꯁ꯭ꯋꯥꯏꯗ ꯚꯦꯂꯤꯗ ꯀꯩꯗ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡꯗꯤ ꯉꯝꯖꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯟꯍꯣꯁꯄꯤꯇꯦꯕꯜ ꯖꯪꯒꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛ ꯅꯨꯡꯖꯥꯛ ꯐꯪꯗꯕ ꯃꯅꯨꯡꯗ ꯆꯪꯉꯒ ꯅꯨꯃꯤꯠ 10 10ꯅꯤ ꯍꯞꯇꯥ ꯑꯃꯅꯤ ꯂꯩꯔꯒ ꯂꯥꯛꯄ ꯗꯔꯀꯥꯔ ꯂꯩꯕ ꯖꯒꯥꯗ ꯆꯪꯉꯒ ꯑꯗꯨꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯉꯝꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯦ ꯉꯝꯗꯦꯕ ꯑꯗꯨ ꯃꯔꯝ ꯑꯗꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗ ꯆꯪꯉꯒ ꯀꯔꯤ ꯆꯥꯅꯤ ꯀꯔꯤ ꯆꯥꯔꯣꯏ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯀꯥꯡ ꯇꯤꯟ ꯀꯃꯥꯏꯅ ꯑꯣꯛꯅꯒꯅꯤ ꯂꯩꯗꯅꯀꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯠꯁꯤꯡꯅ ꯀꯃꯥꯏꯅ ꯂꯩꯅꯤ ꯁꯤ ꯀꯣꯕ꯭ꯔꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯅꯀꯣ ꯀꯣꯕ꯭ꯔꯥꯁꯤ 2009ꯗ ꯃꯥꯗꯤ ꯐꯣꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯁꯤ ꯖꯪꯒꯜ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯐꯣꯝ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯣ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯀꯥꯏꯗ ꯆꯠꯊꯔꯛꯇꯧ ꯃꯥꯟꯒꯦ ꯍꯥꯏꯕꯁꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯦꯡꯀꯥꯟꯗꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯦ 2003 ꯁ꯭ꯋꯥꯏꯗꯒꯤ ꯃꯦ 2003 ꯁ꯭ꯋꯥꯏꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤ ꯑꯌꯥꯝꯕꯅ ꯆꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗꯤ ꯑꯗꯨꯝ ꯉꯝꯗ꯭ꯔꯒ ꯚꯦꯂꯤꯗꯗꯤ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯃꯆꯥ ꯆꯠꯊꯔꯒ ꯈꯨꯠꯂꯥꯏ ꯐꯥꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯣꯏꯅ ꯐꯥꯅꯤꯡꯕ ꯃꯤꯁꯦ ꯐꯥꯕ ꯉꯝꯕꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤꯁꯤ ꯂꯩꯕ ꯆꯤꯡꯗ ꯇꯧꯕ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ BSF ꯍꯥꯏꯔꯁꯨ ꯃꯥꯁꯨ ꯕꯣꯔꯗꯔꯒꯤ ꯑꯦꯛꯁꯄꯔꯠꯅꯤ ꯑꯗꯒꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯦꯛꯁꯄꯔꯠꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯐꯦꯛꯇꯤꯕ ꯑꯣꯏꯔꯛꯇꯕꯒꯤ ꯃꯦꯇꯔ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯤꯜꯒꯤ ꯄꯣꯀꯦꯠꯇ ꯆꯪꯉꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗꯩꯅ ꯂꯤꯇꯥꯟ ꯁꯦꯛꯁꯟ ꯍꯥꯏꯔꯣꯅꯦ ꯆꯤꯡꯒꯤ ꯔꯦꯟꯖꯁꯤꯗ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯈꯣꯟꯁꯥꯀꯨꯜꯗꯒ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯩ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯌꯨꯛ ꯆꯠꯂꯨꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯜꯂꯛꯄꯒꯤ ꯃꯣꯗꯦꯜꯗꯨꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯇꯦꯛ ꯑꯃ ꯀꯥꯈꯠꯂꯝꯃꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄ ꯁꯨꯝꯕꯒꯤ ꯃꯣꯗꯦꯜꯅꯦꯕ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯀꯥꯟꯗ ꯀꯨꯝꯃꯛꯄꯒꯤ ꯃꯣꯗꯦꯜꯅꯦꯕ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯃꯥꯒꯤꯗꯤ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯃꯤꯁꯟꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯣꯛꯂꯛꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤ ꯃꯅꯤꯄꯨꯔꯗ ꯕꯇꯥꯂꯤꯌꯟ 2 ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯄꯁꯤꯒꯤ ꯑꯥꯔꯊꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗ ꯄꯣꯀꯦꯠ ꯁꯦꯛꯁꯟ ꯈꯔꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯖꯒꯥ ꯈꯔ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯆꯪꯉꯒ ꯇꯧꯕꯗ ꯌꯥꯝ ꯃꯑꯣꯡ ꯌꯥꯝ ꯇꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯀꯥꯈꯠꯂꯒ ꯁꯦ ꯒꯥꯔꯤ ꯊꯧꯒꯠꯄ ꯌꯥꯗꯕ ꯖꯒꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯇꯧꯔꯒꯁꯨ ꯌꯥꯝ ꯊꯤꯛ ꯑꯣꯏꯕ ꯖꯪꯒꯜꯒꯤ ꯖꯒꯥꯁꯤꯡꯀꯣ ꯁꯤꯒꯨꯝꯕ ꯖꯒꯥꯁꯤꯡꯗ ꯀꯥꯎꯟꯇꯔ ꯑꯣꯄꯔꯦꯁꯟꯁꯤ ꯆꯠꯊꯅꯕ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯀꯥꯟꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯌꯥꯔꯒ ꯊꯥꯕꯤꯔꯛꯄꯅꯦꯅ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯆꯠꯊꯔꯛꯀꯗꯕ ꯖꯒꯥꯁꯤꯡꯁꯦ ꯆꯤꯡꯒꯤ ꯄꯣꯀꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯗꯤ ꯂꯩꯅꯔꯒ ꯃꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯃꯨꯚ ꯇꯧꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯆꯠꯊꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯥꯔꯃꯤꯒꯤꯁꯨ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯀꯥꯏꯅ ꯂꯩꯔꯤꯗꯅꯀꯣ ꯃꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯀꯥꯟꯗ ꯑꯃꯨꯛ ꯀꯣꯟꯅ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯀꯥꯟꯗ ꯄꯤꯛꯑꯞ ꯂꯧꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯐꯦꯛꯇꯔ ꯈꯔ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯩ ꯃꯊꯧ ꯇꯧ ꯂꯩꯕ ꯑꯗꯨꯕꯨ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯒ ꯃꯣꯏꯒ ꯈꯦꯠꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯅ ꯂꯣꯀꯦꯜꯂꯤ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯆꯠꯇꯤꯁꯒꯔꯗ ꯕꯤꯍꯥꯔꯗ ꯃꯔꯨꯑꯣꯏꯅ ꯆꯠꯇꯤꯁꯒꯔ ꯕꯤꯍꯥꯔ UPꯗ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯅꯦꯛꯁꯦꯜ ꯑꯣꯄꯔꯦꯁꯟ ꯂꯣꯏꯁꯤꯜꯂꯤꯁꯦ ꯃꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯣꯔꯁ ꯃꯁꯥꯒꯤ ꯂꯣꯀꯦꯜꯒꯤ ꯁꯦꯝꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯃꯅꯨꯡꯗ ꯖꯪꯒꯜ ꯃꯅꯨꯡꯗꯨꯗ ꯀꯨꯏꯅ ꯆꯪꯉꯒ ꯊꯥ ꯃꯈꯥꯏ ꯑꯃ ꯊꯥ ꯑꯃ ꯂꯩꯔꯒ ꯃꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗꯨꯗ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯒ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯐꯣꯔꯁꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯃꯤꯠꯌꯦꯡꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯖꯩꯀꯣ ꯍꯧꯖꯤꯛꯀꯤ ꯈꯣꯟꯁꯥꯀꯨꯜ ꯃꯅꯨꯡꯗ ꯀꯤꯗꯅꯦꯄꯔꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯣꯄꯔꯦꯁꯟ ꯑꯃꯅꯦ ꯑꯗꯨꯗ ꯇꯧꯒꯗꯕ ꯑꯣꯄꯔꯦꯁꯟꯗꯨꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯐꯥꯒꯠꯀꯗꯧꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯋꯤꯠꯅꯦꯁ ꯂꯩꯕꯅꯤꯅꯀꯣ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯐꯥꯒꯠꯄꯤꯔꯀꯥꯟꯗ ꯃꯣꯏꯗꯣ ꯏꯟꯇ꯭ꯔꯣꯒꯦꯁꯟꯗ ꯄꯨꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟꯗ ꯄꯨꯔꯒ ꯄꯨꯊꯔꯀꯥꯟꯗ ꯃꯗꯨꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟꯗꯨ ꯇꯧꯔꯀꯥꯟꯗ ꯀꯅꯥ ꯀꯅꯥ ꯆꯦꯟꯅꯩ ꯀꯩ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯅꯍꯥꯟꯈꯩ CRPF ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯈꯣꯟꯁꯥꯀꯨꯜꯒꯤ ꯑꯗꯥꯏ ꯖꯪꯒꯜꯗ ꯇꯧꯔꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗꯨꯗꯤ ꯑꯩ ꯋꯥꯈꯟꯗ ꯃꯤꯗꯣ ꯁꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯣꯏꯗꯣ ꯍꯨꯏ ꯅꯨꯡ ꯄꯨꯗꯅ ꯈꯣꯠꯇꯅ ꯉꯁꯥꯏꯒꯤ ꯃꯤ 6ꯁꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦꯅ ꯃꯥꯒꯤ ꯋꯦꯌꯔꯑꯕꯥꯎꯠꯇꯣ ꯊꯤꯕꯅꯦ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯠꯂꯤꯕ ꯃꯤꯗꯣ ꯊꯤꯕ ꯅꯠꯇꯦꯕ ꯍꯥꯠꯂꯤꯕ ꯃꯤꯗꯨ ꯊꯤꯕ ꯅꯠꯇꯦꯕ ꯍꯥꯠꯂꯤꯕ ꯃꯤꯗꯨꯗꯤ ꯃꯣꯏꯗꯤ ꯕꯣꯗꯤꯗꯨ ꯊꯤ ꯂꯩꯔꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯐꯥꯈꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯁꯤꯈ꯭ꯔꯦꯅ ꯂꯧ ꯇꯥꯔꯗꯤ ꯃꯗꯨꯕꯨ ꯍꯥꯠꯂꯤꯕ ꯃꯤꯗꯣ ꯊꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ
ꯄꯣꯠꯇꯨ ꯆꯨꯝꯃꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯂꯦꯟꯂꯣꯟ ꯋꯥꯏꯐꯥꯏ ꯈꯨꯟꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯨꯂꯤꯁꯅ ꯕꯣꯠ ꯁꯥꯏꯠ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯑꯃ ꯇꯧꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ victimꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯗꯨꯅꯦ ꯃꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯗꯨꯕꯨ ꯃꯣꯏꯅ ꯀꯧꯈꯠꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ FIR ꯃꯌꯥꯝꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯁꯁꯄꯦꯛꯁꯤꯡꯗꯣ ꯄꯦꯔꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯄꯨꯊꯔꯛꯑꯒꯀꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯑꯒ ꯁꯁꯄꯦꯛꯁꯤꯡꯗꯣ ꯄꯦꯔꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯃꯁꯤꯒꯤꯁꯦ ꯗꯨꯋꯦꯜ ꯑꯦꯔꯤꯌꯥ ꯀꯣꯟꯐ꯭ꯂꯤꯛ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤꯁꯨ ꯐꯩ ꯍꯥꯏꯕ ꯑꯁꯣꯝꯒꯤꯁꯨ ꯐꯩ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯨꯟ ꯑꯅꯤꯃꯛꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯦꯁꯀꯦꯂꯦꯁꯟꯁꯦ ꯃꯣꯏꯅ ꯅꯝꯖꯟꯒꯦ ꯇꯧꯕ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ FIR ꯀꯣꯄꯤ ꯃꯣꯏꯒꯤ FIR ꯀꯣꯄꯤꯗꯨꯗꯤ ꯑꯩꯃꯛ ꯎꯖꯗꯦ ꯑꯗꯣ ꯑꯣꯖꯥꯁꯨ FIRꯗꯣ ꯄꯥꯏꯗꯅ ꯉꯥꯡꯕꯤꯕꯅꯤꯀꯣ ꯍꯪꯕꯤꯕꯅꯦꯕ ꯑꯗꯣ FIRꯗꯣ ꯎꯗꯕꯅꯤꯅ ꯑꯩꯅ ꯁꯤꯃꯛꯅꯦ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯥꯟꯁꯨ ꯂꯥꯟꯒꯅꯤ FIRꯗꯨ ꯎꯗꯅ ꯉꯥꯡꯕꯁꯦꯀꯣ ꯑꯗꯨꯕꯨ ꯄꯕ꯭ꯂꯤꯛ ꯇꯣꯛ ꯀꯌꯥꯗ ꯑꯗꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥꯗ ꯈꯣꯟꯖꯥꯒꯨꯜꯒꯤ ꯃꯤꯁꯤꯡꯅ victimꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯕ ꯃꯤꯗꯣ ꯋꯥꯏꯐꯥꯏ ꯈꯨꯟꯁꯤꯗ ꯂꯩ ꯍꯥꯏꯕꯅꯤꯅ ꯃꯁꯤ ꯄꯨꯂꯤꯁꯅꯗꯤ ꯀꯣꯒꯅꯤꯁꯦꯟꯁ ꯂꯧꯐꯝꯗꯤ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯅ FIR ꯀꯣꯄꯤꯗꯨ ꯌꯦꯡꯗ꯭ꯔꯗꯤ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕ ꯃꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯈ꯭ꯔꯦꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯀꯝꯄ꯭ꯂꯦꯟꯗꯣ ꯀꯝꯄ꯭ꯂꯦꯟꯒꯤ ꯀꯣꯄꯤꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯄꯟꯕ꯭ꯔꯥ ꯆꯍꯤ ꯄꯟꯕ꯭ꯔꯥ ꯂꯩꯗꯅ ꯋꯥꯏꯐꯥꯏ ꯈꯨꯟꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯁꯥꯟꯇ ꯍꯥꯏꯔꯣꯅꯦ ꯋꯥꯏꯐꯥꯏ ꯈꯨꯟꯗ ꯂꯩꯕ ꯁꯥꯟꯇ ꯑꯦꯖ ꯑꯕꯥꯎꯠ 45 ꯏꯌꯔ ꯁꯤ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏ ꯐꯥꯕ ꯃꯇꯝꯗ ꯆꯦꯟꯅꯩ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯥ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯏꯟꯇ꯭ꯔꯣꯒꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯦꯛꯖꯦꯛꯂꯤ ꯄꯟꯕ ꯖꯥꯠꯂꯕ ꯅꯠꯇ꯭ꯔꯒ ꯄꯟꯗꯕꯤꯗ ꯃꯇꯥꯏꯗꯩ ꯉꯥꯡꯉꯤ ꯖꯥꯠꯂ ꯑꯗꯨ ꯄꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯃꯤꯡꯁꯦ ꯄꯜꯂꯀꯥꯟꯗ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯐꯥꯕꯤꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯀꯣꯔꯠꯇꯁꯨ ꯑꯃꯨꯛ ꯀꯣꯒꯅꯤꯁꯦꯟꯁ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯃꯥ ꯍꯤꯡꯅ ꯆꯠ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯐꯪꯗꯕꯁꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ ꯀꯩꯗ ꯆꯦ ꯊꯥꯕ ꯌꯥꯔꯝꯒꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ FIR ꯀꯣꯄꯤꯗꯣ ꯄꯥꯏꯗꯗꯤ ꯃꯁꯤ ꯅꯩꯅꯕꯁꯦ ꯅꯤꯌꯣꯝꯁꯤ ꯆꯨꯝꯃꯣꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯗꯨꯒꯤ FIR ꯀꯣꯄꯤꯗꯨꯗ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤ ꯀꯌꯥ ꯌꯥꯎꯏ ꯀꯌꯥ ꯌꯥꯎꯗꯦ ꯑꯗꯣ ꯈꯨꯟꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯋꯥꯈꯟꯗꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯃꯣꯏ FIR ꯀꯣꯄꯤꯗꯨꯗ ꯐꯖꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯁꯤꯡꯗꯣ ꯐꯥꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯐꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯗꯨ ꯍꯣꯠꯅꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ 3ꯁꯦ ꯃꯤꯁꯤꯡ ꯑꯣꯏꯔꯦ ꯈꯇꯪ ꯏꯔꯒ FIR ꯑꯃ ꯁꯦꯝꯃꯒ ꯀꯣꯄꯤ ꯑꯣꯏꯅ ꯊꯝꯃꯝꯃꯒꯗꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯕꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯣꯖꯥ ꯄꯦꯃꯥꯟꯗ ꯂꯥꯛꯑꯀꯥꯟꯗ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯂꯣꯒꯤ ꯑꯦꯡꯒꯜꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯥꯏꯕꯅ ꯆꯨꯝꯒꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯄꯜꯂꯝꯃꯒ ꯄꯨꯂꯤꯁꯅ ꯃꯗꯨꯕꯨ ꯐꯥꯔꯒ ꯏꯟꯇ꯭ꯔꯣꯒꯦꯠ ꯇꯧꯗꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯗꯨꯒ ꯃꯣꯏꯅ ꯏꯟꯇ꯭ꯔꯣꯒꯦꯠ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯗꯤ ꯆꯦꯟꯅꯔꯝꯗꯦꯅ ꯊꯝꯃꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯃꯁꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯅ ꯃꯁꯤ ꯌꯥꯝ ꯍꯥꯏꯔꯨꯕ ꯂꯥꯟꯒꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯅꯤꯅ ꯃꯗꯨꯅ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯕꯖꯨꯗꯤꯁꯃꯛꯇꯤ ꯑꯣꯏꯗ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯁꯨꯃꯥꯏꯅ ꯗꯤꯁꯀꯁꯟꯗ ꯍꯦꯛ ꯍꯥꯏꯕꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯑꯃ ꯂꯥꯛꯄꯒꯤ ꯇꯥꯏꯞ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯂꯥꯟꯒꯅꯦꯕꯀꯣ ꯃꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯒꯤ FIR ꯔꯤꯄꯣꯔꯠꯇꯨꯗ ꯃꯤ ꯃꯃꯤꯡꯗꯣ ꯌꯥꯎꯔꯦ ꯌꯥꯎ ꯇꯥꯔꯗꯤ ꯄꯨꯂꯤꯁꯅ ꯃꯗꯨ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯐꯝ ꯊꯣꯛꯑꯦ ꯄꯨꯂꯤꯁꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯔꯤꯄꯣꯔꯠꯇꯣ ꯑꯃꯨꯛꯀꯁꯨ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯗꯤꯁꯀꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯇꯨꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨꯅ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯝꯇꯪ ꯂꯣꯏꯁꯤꯟꯖꯒꯦꯕꯀꯣ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯇꯨꯒꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯣꯏꯅ ꯄꯜꯂꯛꯏꯕ ꯃꯤꯁꯤꯡꯗꯣ ꯀ꯭ꯔꯥꯏꯝꯁꯤꯗ ꯆꯦꯟꯅꯩ ꯅꯠꯇ꯭ꯔꯒ ꯆꯦꯟꯅꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯁꯣꯏ ꯏꯔꯝꯕꯅꯦꯕ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯀꯦꯁꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯆꯠꯂ ꯂꯩꯗꯣ ꯃꯣꯏ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯇꯣ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯃꯤꯗꯣ ꯆꯦꯟꯅꯗꯦꯅ ꯄꯨꯂꯤꯁꯅ ꯏꯔꯝꯕꯅꯤ ꯑꯗꯨ ꯃꯇꯥꯡꯗꯨꯗꯤ ꯀꯣꯔꯠꯇ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯒꯤ ꯉꯁꯥꯏ ꯍꯪꯕꯤꯈꯤꯕꯗꯣ ꯑꯗꯨ ꯇꯥꯔꯒꯦꯕꯀꯣ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯅꯦꯕ ꯉꯁꯥꯏꯁꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯅ ꯇꯧꯒꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯁꯤꯒ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯇꯧꯒꯗꯕꯒ ꯑꯗꯩ ꯄꯦꯔꯥ ꯀꯃꯥꯟꯗꯣꯁꯤꯡꯅ ꯇꯧꯒꯗꯕꯒ ꯈꯔ ꯈꯦꯠꯅꯕ ꯃꯥꯜꯂꯦꯀꯣ ꯄꯦꯔꯥ ꯀꯃꯥꯟꯗꯣꯅ ꯇꯧꯒꯗꯕꯁꯤꯅ ꯄꯦꯔꯥ ꯀꯃꯥꯟꯗꯣꯅ ꯅꯣꯔꯃꯦꯂꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯁꯝꯅ ꯍꯥꯏꯕꯗ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯨꯝꯕ ꯆꯠꯂꯀꯥꯟꯗꯀꯣ ꯑꯗꯒꯤ ꯑꯦꯝꯕꯨꯁ ꯂꯦ ꯇꯧꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯃꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯦꯝꯕꯨꯁ ꯂꯦ ꯇꯧꯏ ꯄꯦꯔꯥ ꯀꯃꯥꯟꯗꯣꯁꯦꯀꯣ ꯉꯥꯏꯔꯒ ꯂꯩꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯨ ꯅꯥꯒꯥꯂꯦꯟꯗ DI ꯇꯣꯡꯉꯒ ꯂꯥꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯄꯦꯔꯥ ꯀꯃꯥꯟꯗꯣꯅ ꯀꯥꯞꯊꯠꯂꯒ ꯀꯦꯁ ꯇꯧꯅꯕꯒꯤ ꯀꯦꯁ ꯑꯃꯁꯨ ꯂꯩꯔꯕꯅꯦ ꯀꯣꯟꯌꯥꯛ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯨꯋꯥꯏꯗꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯦꯔꯥ ꯀꯃꯥꯟꯗꯣꯅ ꯑꯦꯝꯕꯨꯁ ꯇꯧꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯗꯤꯐꯤꯅꯤꯠ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯉꯀꯥꯟꯗꯅꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯈꯟꯖꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯣꯁꯤꯌꯦꯂꯤ ꯑꯦꯗꯥꯞ ꯇꯧꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯁꯤꯆꯨꯋꯦꯁꯟꯗꯨ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯃꯇꯝ ꯆꯪꯅ ꯇꯧꯔꯀꯥꯟꯗ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤ ꯑꯃꯏꯂꯤꯃꯤꯅꯦꯠ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯑꯃꯏꯂꯤꯃꯤꯅꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯒ꯭ꯔꯨꯞꯅꯦꯕ ꯁꯤꯒꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯍꯥꯏꯁꯦꯀோ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯅꯦꯆꯔꯁꯤꯗꯤ ꯉꯁꯥꯏꯒꯤ ꯈꯣꯟꯁꯥꯀꯨꯜꯗ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯄꯟꯕꯤꯔꯤꯕ ꯆꯦꯟꯅꯔꯝꯒꯅꯤꯅ ꯆꯤꯡꯅꯕ ꯃꯤꯗꯣ ꯐꯥꯕꯗꯣ ꯃꯥꯏ ꯃꯊꯧ ꯑꯣꯏꯗꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯃꯥꯏ ꯃꯊꯧꯁꯦ ꯀꯗꯥꯏꯗ ꯑꯣꯏꯒꯦ ꯀꯥꯟꯗ ꯁꯝꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟꯗ ꯃꯤ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯦ ꯗ꯭राꯏꯚꯔ ꯑꯃ ꯁꯤꯔꯦꯀꯣ ꯁꯤꯒꯤ ꯀꯥꯞꯄꯝꯃꯤꯕꯁꯤꯒꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯃꯤꯁꯤꯒꯤ ꯔꯦꯟꯖ ꯑꯃ ꯂꯩꯅꯦꯕ ꯃꯥꯅ ꯆꯦꯟꯕ ꯌꯥꯕ ꯖꯒꯥ ꯈꯣꯡꯅ ꯆꯦꯟꯕꯗ ꯃꯥꯅ ꯆꯦꯟꯕ ꯌꯥꯕ ꯑꯗꯨꯒ ꯔꯐ ꯁ꯭ꯀꯦꯠꯆ ꯑꯃ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯐꯥꯎ ꯆꯪꯉꯝꯕ ꯌꯥꯏ ꯁ꯭ꯋꯥꯏꯐꯥꯎ ꯅꯥꯀꯟ ꯅꯥꯀꯟ ꯇꯥꯕ ꯈꯨꯟ ꯃꯗꯨꯗꯒꯤ ꯁꯣꯔꯁꯤꯡ ꯇꯧꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯦ ꯃꯥꯒꯤ ꯕꯦꯛꯕꯣꯟꯁꯦ ꯀꯅꯥꯅ ꯇꯧꯍꯜꯂꯤꯅꯣ ꯁꯤ ꯊꯤꯗꯣꯛꯄ ꯗꯦꯟ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯑꯥꯔꯝ ꯁꯄ꯭ꯂꯥꯏꯌꯔꯗꯨ ꯃꯗꯨ ꯊꯤꯗꯣꯛꯄ ꯗꯦꯟ ꯃꯥꯒꯤ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯨꯃ ꯊꯤꯗꯣꯛꯄ ꯐꯥꯏꯅꯥꯟꯁꯔ ꯊꯤꯗꯣꯛꯄ
ꯁꯤꯒꯨꯝꯕꯁꯤ ꯊꯤꯗꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯏꯂꯤꯃꯤꯅꯦꯠ ꯇꯧꯕꯁꯤꯅꯦꯕ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯇꯤꯁꯒꯔꯗ ꯀꯩꯗ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅꯕꯨ ꯉꯁꯥꯏꯒꯤ ꯏꯂꯤꯃꯤꯅꯦꯠ ꯇꯧꯔꯛꯄꯗꯨꯗ ꯃꯊꯪ इलिमिनेट तौरपसीदा छत्तीसगढ़ अचौ अचौब नक्सलाइट की लीडरसिंग ngасai yam koina phaba ngamgidraba moyi Chhattisgarh police na adagi Madhya Pradesh police na Andhra Pradesh police na moina phaba ngamgidraba mayam je pharaga loiselai ineba aduna cobra commando si Manipur da lakpa matamda akoida positive note amadi aigi thamoi dadi phaujai hai tare ko maru oina lalobagi marak sida aina susum understand tawjaba aigi thamoi da understand tawjaba haigadi leiriba Manipur gi huji huji leiriba laloba habdi akoigi militant sing hai tare maru oina ko militant sing open oina chatlaga leiba akoigi militant sing sigi marakta asagi militant sing sigi marakta khulai pairaga su agreement da leiba kamu sigi government of India na atai taina asagi mongonda kenoda akoigi ke manung da leina claim taweba ko ke manung da sungai leitaba hoji operative oiba group khre lei khulai pairaga ko chapa akoi kanada che da su da leiba adu mapan da tholaga na mokoi village volunteer oine ka thor ko hai tare hoi adugi mayam dugi yenga kanda adugi mayam dugi yenga kanda ngasagi kai hajigi akoigi adugi mayam dugi yenga kanda operation da torpa ya hai ne chatharak na ba adugumba preparation ama government of India ga akoi government of Manipur ge sugi matang na khoina haiba mayam se moi phanem hai tar su sugi di government of India with government of Manipur along with nominated agencies sai tare ko moi ga toroga moi gi local da kai da thamme hai je achobo operation torok da di masi proof torok kane ba moina hayeng pressure jina yarak praga di operation je nagarom da onjal lakadari bra ha ba issue ji da masi da kai ojai mi yang kai lege have da tet tak ai kono mai je yo ko nagagi oina di mi tara mari natra mi tara mari se akoi da leire je che da ira pira bane akoi da leire akoi thadok pirage political pressure be amo be hai da pira bane adubu yenga do ipo che kaino ga na kuki gi mi tara mari du di ngai gi leire moi da leire je hingna leire je che da ira UNC na ga ithorei si di moi da leire ado public situation jina pithok pada akoi pithok pa ngamdre hai ja bane ko ado si government of India gi aina khanbada hit and trial ama zo oram do male ko mandi masi amtang ni try to yenga sen to male ai wakanda ko naga people gi reaction ai tare adagi hujik se naga people gi reaction ji da kai guma naga ichinau singna chap chaba political solution ama si political oi re bo jik mi si ko hadi mi moi gi mi taruk hat ki basi hujik halena logda bane maram di kai no di kuki gamu na di akoi di noi asi do akoi khangde akoi di missing report oina putoki dore ba mi je missing oi re na putok kana hat ki no khangde hai dore ba hadi ngasai di ichino wai san hi ji da operation chathabasi da su hui manam number oina purga mi asi ba thibai mong chatha leire ma sai moina hariba aina sai hajaba ojana detail oi birani FIR report FIR da yaura yaudora moina si mi ji yaubne wifi school college kano yum du da loi leire akoi bu phagi sing do hai da police na interrogation kai tawgi do koi FIR ka udami khangdre ba aduna maram oi ka na moi gi taruk si kai gumba siren lawrasu asibagi hatpa mi sing phadring da natraga madugi oi ba mari leina ba wari sanadring da even Chochanpur da Kukizo council na hana boycott tawramaga thamamba mini MLA sing do boycott withdraw tawra asi bauda boycott withdraw taw se Kangpopi ga Chochanpur ga political game am la ine ba boycott withdraw taw se mi taruk si hat khibdagi ni natraga lai thiu pangi dabdai ni somda taraga mari phagi bdai ne ba aduna nemsa gip game gi position je naga gi leiba ichinau singna political pot sida either mi do CI tadi moi kai da negotiate tawduri natraga na mi do hinge hai ga na puthon bagi process se kai no hai poto khangdana moina kai gumba ngasai aina hai moi gi hostage to pithokono ai nate ko hostage negotiation je horu tar di ko praja gi uprising amadi soi lakani UNC gi matak ko aduna mase moina ekta pithoke na hai ra ju pithopang ngam da situation am lakani ko ai ahan bai ji sumain thamjang